State asida mobile internet service hangdokte haiduna all Naga Students Association Manipur Ansam na kouriba economic blockade asibu Hill Areas Committee ki Chairman MLA Dinganglung Gangmei na Yaningdaba Phongdokhre. Hidamasigi matang de MLA Dinganglung Gangmei na social media ki ex ta thadorokpa warolaman hai Manipur lengang na mobile internet service hangdokte haibagi damak matam kaktaba economic blockade tawriba wakhal yaudabagi thawongni masina state asida leiba mipum khudingmakta chawna awaba piba haibadu thokani Ansam na sangsiliba economic blockade asigi matangda amuk hana khantabaga loina na thabak oina pangthokpa yagadaba amasung practical oiba mongda khongjang sangsinba chumgani hauzik oiba Manipur gi fiba masi Ansam na kupna yengba mathautai wakhal yaudaba asiguma makhal gi khongjang asida mahak sawate economic blockade haiba wahai asima khunai asigi chawkha thorang amasung tangdu leitaba puraknabagi thabakta singchep thabani maramaduna oithokpa yaba khongjang amada changsinaba tathok tasin tawminase haina MLA Dinganglung Gangmei gi warol tuna makha tarakli